Manipur Top 20 News na tungan-tungan ba wala ba source hindi lakot sarga. Matamatang di oiba maru oiba ipausing patukang kahanjay. Ngasi July tarik tara gahumdoi Monday numiki maru oiba ipausing gi update pijari. Ahan ba update ta yum mai thabada jagoi yengkiba Central Forcing lauthokri CM unaru matungda Security Advisor na blockade handu harakle. Imphal East District adi Narendra Modi ji gi catch the rain tawbu yabu mafum leramle. Thangnaujum brinda yaw namioi tara ga mathoi Congress babanda mandap khanduna okpagi thorom pangtokpada phampham chankhidre. Thong achouba ma sarambada khanghoudre hariba lainga asi miyamna thajadre. Megachandra yumai thabagi thaboksing sifai singa MP amada utkiba thaong adu usitabani Maheswar Thangnaujum Rimski MBBS ki seat chamaga kunga manga dagina chamaga yankhaida hingatlakli. Police tagi nanthokuna chenkhiba karda kani kg yankhay rom yaurumle makhongna chatpi chahi marfuram sulabi nupi ama Tata Magic na thomada lakhidre hari. Mayai ka basinjak sing lepa asida pusilak tingaida supply chain thugai na ba center na thabak paikhatkre. Pau sadok na pijari ahanba pauda Thangnaujum brinda yaw namioi taraga mathoi Congress babanda mandap khanduna okpagi thorom pangtokpada phampham chanakidre. BJP na tawriba singsi Congress na tholamba yufumdani okram ibobi mathang sahi 2027 gi March ki thakai mamang phawda mapung phana pangtokpa losingadaba Manipur Legislative Assembly gi taraga humdoi suba mikhal gi matam khutna lamba phongjilakpaga iroinana political party singa mikhal asigidamak maphip sanarpagi matung inna Unilenga khaktanatana Manipur lenga Paikraba National Party amasu oiriba Congress da mikhal asida mirep oiragadaba mioi singa yauksilakpabu taramna okladuna hanagi Chief Minister amasung NPCC gi President Okram Ibomina BJP na haujik tawriba singsi Congress na tholamba yufumdani haina phongdokre. Ngasi nungthil Imphal gi BT Road laiba Congress babanda mandap khanduna nauna changlakpa mioi taraga mathoibu taramna okpagi thoramda saruk yaba lakibu mioi sina yaman kibana thoram asigidamak thorang tawduna thakiba chawkri masing konadabadagi phampham phangdaba kaya yaukre hari. Congress na nauna changlakba mioi singbu President Okram Ibomina lusingba party gi masak naiba yauna mihut singa taramna okaduna wafam asi phongdokibaga loinana May 2023 dagi hawraklaga haujik phawda Manipur amasung Unilenga na warasin proktabdagi maka samjalakiba lal asida laikidaba mioi singi mahumda ngasigi thoramda saruk yakiba singna minute ani tumina leptuna ikai khumna utki o ibobina makhatana hai Indian National Congress asidi India bu ningtam hannaba honarpada masung Freedom Fighter singa sagonarpa party ni leipa asigi ahanba Prime Minister Jawaharlal Nehru dagi hawraga Netaji Subhash Chandra Bose Maulana Abdul Kalam Azad amadi Sardar Vallabhbhai Patel amasung Father of Nation Mahatma Gandhi chingbalu singba sing asi BJP gi Narendra Modi amasung Amit Shah gumba chawpok nate leipak asibu ningtamna honabada kaisum sangda chahi tara hena leiduna kathoklaba lusingba singni makoina British gi makuttagi ningtama munkhibani haiki ahanba Prime Minister Nehru asi leipa asigi new architecture ni haina singtharibani maki matamda science sauna hiram khodimakta pangthoklamba thabak sing yami sel thunggi matangdana BP Narasimha Rao Prime Minister oil matamda reform tawduna sel thunggi phibam phagat halambani haiki masida BJP na yet pangamloi haireduna Dr. Manmohan Singh hanasu Prime Minister oiringaida semgatlamba yamba semgalami haujik BJP na tawribasidi Congress tholamba yufumda jagoi sabani Manipur gi phibamda paladuna pikraba state asida chahi ahum thadukuna kalu masel amaga hatok narpada kuma yengibasi Union Lengang losinge harabadi minute kharada losinba ngambani Constitution na state ta power piduna free hand tawhalabadi state lengang nasu thabak tawbang ngambani adubu oibu phim sidadi power pibra pidabra sentana tawbra tawdabra makhogi tonganba agenda amagi makhata sathrak pamali haiki ngasi Congress ta sangsilakliba asi power pabagi nati haireduna Manipur kanabagi damak sangsilakpani lemhauge punsi kathoklage haibagi wakhalunda brinda su changlakibani haiki imalai pa kandaba yade haiduna achetpa thajab amaga loinana changlakpani haireduna ngasi thorom asi mangjongna patok lamba yabani adubu lenga ki irang asi yenglaga taptharkbani mathang pangthokigani hainasu pawdamki BJP maithiba piba haibasi miyamna pigadabani democracy gi mapudi ekhoinati miyamni maramasina miyamna thongna amasung pangal hapiu haiki ngasi taram okraba nauna changlakiba singdi manga thongjudagi TS Okrafort retired DSO FCS 6 Peraugi Longjam Suranjoy retired assistant general manager IUCB Mapan Thangwiban Yengkhom Sanjip retired assistant commandant CRPF Tara Uipoki Laisam Sasibushan senior advocate Tara Gamari High School gi B Sadat amasung Thongnaujum Brinda retired MPS 16 Shekmagi KH Devendro KS Gambir Kuntra Lilongi MD Nasir Khan MD Anwar Hussain
BJP की हानगी मिरेप अमसुंग मणिपुर स्टेट माइनॉरिटीज कमीशन की चेयरपर्सन ओरंबा अमसुंग कर्नल रिटायर्ड मोहम्मद साहेब खान ने ngasi कांग्रेस पार्टी ना तरान ओपगी थोरमदा धनोजन ब्रिंदान हाई लायरबा कांग्रेस पार्टी की अहल सिंगना आइबो पार्टी असिदा यावरपदा अयाबा पिबिरपसि नुंगाई करमना मणिपुर खुमांग चौक्सिनबा अमसुंग चौखटपा स्टेट ओहेनगदगी हाइबा वाखलोना मांग थारगा लैजरपनी ngasi gi democracy asi karamba makal gi democracy no haidana hangba changle chanariba laingak lol asidi experimental democracy ni mai paklaba full gadget democracy nate maram asina democracy bu mai pakhange haibadi miyamna saruk yaduna amasung tuna chaminaduna functional democracy puthokadabani manipur amadi india da democracy laitre haidana miyoi khujokhrena miyambu namtharga makoina tawningbata tawri haiki manipur kanaba kana kana na onagadage haibasi lepthokwa matam oire manipur sembada yaukhraba yerhowi amasung mapandagi sanglat pasingsu manipurini adubu ngasidi manipur pumtoi toidina lakotningai yaudre wakatpam leitaba khunai ore manipur kanabagi damak BJP gi laingak asi maru phuna muthatlaga langthokpa mathau tari haki amaromdana yumai thabada jago yengkiba central forcing lathokri CM unaru matungda security advisor na blockade handu hairakle MLA ningo yauna chief minister khanaduna tachin khrabasu yumai thaba thaudoki matangda taraga nipan Punjab regiment lautolaga state force oine thamnanaba demand tawdagi ngarang numidang waramdagi CRPF amasung state force deploy tokre hari Kangkowi district ka tainana Imphal West ki Kanto Sabal amasung Lemokong Chingmang da laiba lanjena duna relief camp ta changjafam lawpadagi mi amata lei nadraba yum taruk ngarang numid jingba matungda mathong khangba kuki kharana petrol hajiduna mai thadok lamla matungda thaudu asibu pendraba praja singna ngasi ayuk Sengmai Assembly Constituency ki MLA S Dinko ga loinana Chief Minister unarude adubu Security Advisor Kuldeep Singh gi maiki degidi changsilakliba economic blockade ki khongjak handu makoi di yanaba ngangnage haibo wafum phongdoklakle haina mandap yumpham relief camp ki coordinator sanahalna phongdorakli ngarang thagu asi matungda ngasi nupi yauna kunja miuchingna Chief Minister Y Khem Chan ga unarure haiba tabdagi pauksi asina relief camp asigi coordinator amasung assistant coordinator khokho ga wari sanaki masida coordinator ki maiki degidi yum mai thabagi thawdok thokra matungda Kanto Sabal amasung Lemokong Chingmang gi miyamna pamlibasi ngarang gi thawdu adu thokibam matamda jago yengdu laikiba taraga nipan Punjab regiment ki personnel sing lokthokuna Lemokong gi 57 mountain division ki camp manungda kakhat halaga ponsin kiba amasung makhoi gi mahutta state force deploy tawbaga loinena Lemokong gi ex servicemen colony hajin pham phawda state forcing deploy tawbiu haibisini ngarang gi thawdu kamari lenena miyam gi atai demand singsu lairi adubu ngasi ayuk pung mapan dagi MLA S Dinko yauna Mirot Singha Chief Minister ga unabadadi mahak yahugre adubu Chief Minister ga unakiba aduda ngasi nungthil pung mangarom tarakpada security gi mifum ama pangthokani mifum aduna miyam gi demand sing asigi matangda khanara matungda pau pirake haina khangalakibani hari Chief Minister unarubada wahum asi khangalakpadagi nungthil pung mangada pangthokadaba miyamna miyam gi mifum demand sing gi matangda kari karamba wahum sing laikhai tarabage haibadu khandoknaba ngainaki jeraksida Security Advisor Kuldeep Singh gi maiki degi matam khargi mumangdagi maiti naga miyamna jangsi lakliba economic blockade gi khongjang asi handu aduga makhoi di yanaba ngangnagi haiba wahum khangalaki haina pausesna phongdorki ngarangi thawdok miyamna penadaba central forcing asi handokinaba tariba demand dagi kari karamba wahum phongdoraklabage haiduna hangbada coordinator asina central force asi handokhalaga state force oina deploy tawre haibagi pau taki pau si kadai fawba chumbage haibadi khangdoknanaba mahak masamak yauna ngasi numidang Lemokong Chingmang tana changsilubada taraga nipan Punjab regiment ki personnel sing hanadagi lerakpa mafam aduda adumak lengdana leramba thengnarki aduga Lemokong ki ex servicemen colony hajin phamda Sengmai PS ta areas tawba commando ga officer yauna personnel khara leramba thengnarki hari state forcing asi thengnarbasu hariba mafam asida ahing lekna leinabagi thorang tahudi ngaihak ngak senbagi thabak tathramla matungda chatkibagi moongda lei hauki haina tamaki jeraksida ngarang nungthil pung anirom tarpada coordinator masa mang pawgi mifum ama pangthokuna ngarangi thawdok asigi matangda marik chimba wafum sing pawdom kibaga loinena thawdok asigi matungda miyamna pamliba demand sing gi mayek sengna phongdokre hairi mangna phongdokiba wafum sing gi manungda ngarang ko kisingna release kani haibasi lengangna mangjongna paw phanghogdabra amasung Kangkowi district laiba ko kisingna Imphal West district ki namkhoi lanslatuna release chatpada karamba authority na ayaba pibagi haiba wahangsu hangki ngarangi thawdok asida taraga nipan Punjab regiment ki post lairiba Lemokong Chingmanga sunatagi meter tarakun lomtamak lapna bumhamni Kukisingna yumai tharakpada makhoina karigidamak hinghogdabano haibo hangsu hangki amoromda ngarang yumai thabagi thawdoka mari lenena social media gi platform singda kuki naha anina makutta petrol bottle para chenba unakibaduda yawiba naha anidu Lemokong area da laiba miyoi singnate aikhoi bu mafam asida kuina leklabanina kanano haibadu mayek sing khangi
petrol bottle pairaga chenduna yumai thakiba miyosing adu kuki milta group amagi miyosing oiramgadra haina jingnei hairki nakal amarondana chief minister unabada sarup yakiba MLA dengona ngarangi thawdokta mai takraba imungsing maki maikedagi saragani haibage thajaba phongdokre thawdosi matangda MLA masayawna Imphal West DC SP amasung taraga nipan Punjab regiment ki makok thongba kamanda singyawna mifum adu pangthokuna thawdo asi matau karamna thokibano haibagi khongul libaga loinana makhatana thokhaningdaba kari karamba thorang lokakadagi haibagi matang su khana khari amarondana thong achuba ama sarambada khanghogre hariba lengaksi miyamna thajadre Mega Chandra Manipurgi manungda lanai mioi kharana achuba thong ama sarambada khanghogre haragleba BJP na luchingba Manipur lengakta miyamna thajaba thamdre amasung miyamgi apamagi mayakta thabak tawriba lengaksina state asida ingtapa hanjilakpa ngamgani haibasu thajadre haina Congress MLA ke Mega Chandra phongdorakli Congress Legislature Party gi leader su oriba Mega Chandra wafum asing asi Maitai Mek High School da Manipurgi saknarba aiba Dr. Lamabam Kamal Iramba Sareng Larik Lai Parengbu Longjam Banendrana English Lolda di Galen Sana Phonglaga Mingthonma Larik Phongbugi Thoromda Athoiba Mithulen Oina Saruk Yaraduna Pawmising Hangba Wahang gi Paukum Oina Piakpani Mahakna Makhatana Hai May 2023 dagi Manipurda administration laikidre haibasi nomugi mayak senglakli thong sarambada khanghogdre haiba ngamdi basna takpadi lenga na Manipurda law and order ngakung ngamdre haibani Manipurda ingtapa hanjilak lagani tatana haibasu nakal amada hekta irang tholakpa lepte ngarang makada kanto sabal lemkhongda yumai thaglibasini masagi thawgang masa khangdaba lengaksina Manipurda ingtapa hanjin halak lagani haiba thajadrai lengak asida miyamna thajaba thamningai leite hauji phawda lengaksina Manipurda ingtapa hanjilak naba kari thabak matau karam thabak tawgani haibasu miyamna mayak sengna khangan bangamde Manipurgi DGP Chief Secretary hapada center na khut thingjilaga hapningba mioi amabu hablakli Unified Command su Chief Minister na paiba ngamde state subject amata state lengak asina paiba ngamde double engine lengak ni hariba BJP lengak asina Manipurda lengak ngahaki yanaba thabak tawsinarga leire Manipurda security masing thingamdana thajilakre Korba Commando fawba thajilakre adubu laibak thiribadi mabung fana ingtapa hajilaknaba tawge yauna thabak amata tawtribasini ngahaki yanaba miyamda utchaibagi thabak koina chathaduna leire center amadi state lengakna oithorakliba thong asinadi matungda ngasingba ama thoklasanu separate administration pithokiba yanaba tawge yauna tawbu mali hojik leiriba phim asidi separate administration pithokiba chap manare masigi thawdang loba ngamjadaba lenga asida miyamna thajaba thamduna ingtapa hanjilakani haibagi wakhal thadokuna leiriba akhang ahi mayam tanarga miyamna ingtapa hanjilaknaba honabana hena fargani haina phongdorati mahakna makhatana hai Manipurgi BJP lengaksina law and order ngakpa ngamlaktaba miyamgi mayakta lerakpa courtki mamalna atia pakna wangkhalakpa nahasingda thabak piba ngamlaktaba makoina tawgani haina wasakiba thabak ya pangthokpa ngamlaktabasina miyamna lenga asida thajaba thamlaktabani anoba lengak ama pamlakle Manipurda BJP maithiba piduna anoba lengak ama semak ngamgadabadi Congress Party kantani miyamna sungsoi soina kumja 2027 ki mikaldadi Congress Party da thawdang sinarkani thajai Manipur miyamgi apangba pumba thabakta onthokpa madi lamdamsida ingtapa hanjilakpadadi Congress Party ki lengak laklaba matamda khaktada ngamgani haina su phongdorki video si pawdalaba so kibang kibawa so mapigani channel si bidino share amadi subscribe tawbibi damo haina itan tharpa khondosari amadi makhatana miyamgi seba tawbi ngamda ojari